Kuki-Zo phurupki rally Senapati District Students Association yaningdaba phongdorakli. Ngasi Senapati District Kuki-Zo phurupki protesters singna satkiba rally adubu Senapati District Students Association SDSN ninda torkre haina pawgi source aman hairi. Naga singi jurisdiction da ngasi Kuki-Zo singna satkiba rally asibu thingnanaba human sense semdun honakiba naga volunteers singda Kuki-Zo protesters singna nunglang silakre haina su pawgi source asina makatari. Haukibirai numita Kuki Student Organization Southern Hills na ngasi ayuki pung taraga mathuidagi horaga Kaithil Manbi Military Colony KMC dagi Kangpokpi headquarter forward setkani haikiba rally adu SDS in the tingna bahona kibani loinana rally asidagi thorak payaba hingsagi daite khudingmak protesters na logadabani hainasu phongdokibasu leikrabani Manipur sa tharikliba kanglup kyobe hingsa da SDS and yanaba purak punatana nakalamati misang sangdana lakibani Amaromda mamangda Kuki Student Organization na makuige Ribo Organization Sing Thadawi Student Association Southern Hills TSASI's Gangte Association Kangui Block na pundana Leibak Sin Batung na rally ama chatkani haina su phongdokiba leikrabani haina pawgi source asina makatari